Mathang manau naina sathaduna lagliba phongdokpiba lairik ninebegi thauram asida mayambu Amazing Bible Prophecy Ministry amasung Dinesora langmamna taramna okchari ngasi ekhoina ninagadubsi mamangi khona Revelation 9 gi 1 to 6 nainagare ngasi makha ekhoi khara nainasi ekhoina fifth trumpet ki maramda ekhoina khara makha tana nainaminasi ahanbada ekhoi ishoda pathana tawsi sargada laibai pai shoyam thagasare Nana Malan Prithibi Prabhu Jisu Lakting Mamanda Dayang Panda Kari Kari Lakani Habigi Maramda Nana Pongdolamba Revelation Nainari Adugambaro in a Muslim Wall Empire Lakpa Muslim Dharma Lakpa Masigi Maramda Su Revelation 9 the Marichum Iri Masigi Matang de Queen Makata Nam Nagadori Masida Nahana Bor Pinabu and Namakudimushu Naki and Bigi Matuina Jing Biduna Nami Butari Bukudimutu Nana Bor Pinabu Prabhu Jisu Christi Gim the Kulamjari Amen. Now sing aduna yaragadi ekhoina sermon gi agi description da masigi detail se phasana yengbiu maramdi masi detail naina matang manauna ekhoina aina explain tawba taragadi masi matam yam sangani aduna historical go eba proof singsu maduda yam yengbiu aina di yamna quote tawba ngamjaroi ekhoi Revelation 9 gi 7 to 10 sangchal minasi paminasi and the shapes of the locusts were like unto horses prepare unto battle aduga locustsing haibadi grasshoppers khona kaujingsing adugi magi shapesing ase lan chakadobagi thorang taroba sagon gumna makhoi saktam oirami makhoi on their head whereas it were the crowns like gold aduga makhoi makokta sanagi lehukumna upami and their faces were the face of man aduga makhoi mamai sing ase migi mai thongsing palami. They had hair as the hair of a woman, Makogi Masum the Pigum the Sango Masam Palame, and their teeth were as the teeth of lions. Aduga Makogi Maya Sijun Nong Sagum Gumba Maya Palami, verse 9 da. And they had blessed plate as it were the blessed plate of iron. Hadi Yotki Kabak Tang Makoida Lairami, and the sound of their wings was as the sound of chariots of many horses running to battle. Aduga Makogi Masagi Makola Jishu Sagon Miam Langi the Mok Sagon Miam Sagongi Dolai Singi Makons Mokoina Tauba Langi the Moktobi Makoldo Adugum Mokoina Tarami Barstanda and they had tails like unto scorpion Mokoina scorpion gumna Mokogi Mamai Palami there were stings in their tails Mokogi Mamashing the Mahu Palami their power was to hurt men 5 months Makoigi Sakti di Mishingbu Tamanga or Naingai the Saktini Habsini. Quite the Su Queen Nakre, Quaying si locus habs a kaino, Hypermatanda Mama the Bible description Cameron Pigre, Maturi locusing as a symbol, Basi Shogi, Shonasinaba, Mishingbu, Mang Tang Nagi the or Naingai the Moxinaba Dugumba symbol, Habs a quina, Mamang the Sukoi Karayankre, Adugum Yangse, Pip Trumpeta River. Equina symbol Marie, symbolic crescent Marie, Makoising a sigi, Kanakanano, Hybida Equina, Yang Adu the Ahan with the locus, Hadikaujing, Sagol, Nongsa, Scorpion, Hydibus, Jibusing a say, Makogi Lapam a say, Arabni. Makogi natural habitat, Makogi Moxa de Lapumse, Arabni. Habsi Equina Kaukunsi Aduna Bible prophecy as in a massive Bible Hydibase Masigi symbols Arabta Moroina Muslim Dharma Haudoliba Mohammed and Laiba Masigi Mapum Masida Tapsai have the massive Bible na Maxana clear Equida Kangan Kravani Hoyangsi Masagi causing sing is sebase Karamba Mong the save Tawi Habse Equina Burse Sabian the Hikre Langi the Mok Tarang Toroba Sagolgum Makoigi Sebase Oirami. Equina some young Matamda Arabkil Equina locus coding sing as Equina some young Matamda Equina Kangan in a Quani Yangani Makoi sing as a coding sing Yamuni young Matamda Makoi Sagol Gumba Sagol Gasaman and Sagol Masagumnako Makoi se Oi have a say Equina Kagumsi Aduna Bible as a sooner prophet make Nahumda Prophet Nahumda Sunai make yourself like the locus. Nakoina Samusu locus kumna causing gumna. Wayo! Aduga Judges 65 that for they would come as numerous as locusts. Makoise Arabta Lebi Mishina Lakose,
kamaina oigini haiba kaujengumna oigini haina symbol do chap chana aikoina biblically aikoina masi ubong ngami aduga maroina Arab ki tribe sing ase maroina Arab tagi mukhoina lakpa matanda makhoi gi speech yam yang chinawsing aduna makhoi se kaujeng na pai bugumna ko makhoi gi speech se adumaina tawraga lai hamne makhoi gi warrior sing makhoina lan tawbo matamda ajuna masini aduga Gideon nasu asumna hai Edward Gideon nasu ko ai masi matang haige sida hai man hai aina I shall here observe what I must often repeat aina toina hanjan hai gidab do aina masida observe to that the church of Arab was not like that of Greeks mogi mokhoi thodang je Greek Roman gumna mokhoi oide hamne mokhoi force effort of a farm and mogi infantry Roman gi mo Greeks ki yam infantry of do dugumna oide mokhoi kamana mai makhada yamna order na mong sang do oide adubu mokhoi military gi khuna Arab ki military gi mokhoi gi mong asidi kaino Calvary Sagolami amsung ten ka ba singje masigi yamna tamthiba adugumna oi haina masina aikona Edward Gibbon the history of the decline and fall of Roman Empire masida sumna pale koi amu yangse breastplate of iron jot ki kabak thang haibse ado mukhoina Arab sing sina bse mukhoina kuira saibse mukhoina yot ki kuira se mukhogi mathaba khanna bse mukhoina Arab singna Prophet Muhammad ki matam de ki anam sine haibse masini adugo masisu akona Edward B. Eliot ki magi Hora Apocalyptic Commentary on Revelation 9:9 da masiju masi confirm to gena mana sumna high Revelation 9:9 da adugo makhogi masagi hiding asagi kaujeng singi masagi makhol je kari gi mane heba matamda lan gi damak thorang thoroba sagol gi dolai singna chen bado adugi makhol ga chamane masi chamane aduna makhoina masi asugumna locusna mafum amada lam amada landa bugumna masi makhoi gi lami sing asna landa bse masi ga chamane maramdi makhoi gi lami si ayamna sagol gi lami sing wai amne amna tamthiba adugumba mong adu oire masi gi description asima sa manana oi aduga makhoi gi Arab ki sagon sing ase makhoi gi mapu sing na train tawne makhoi mi gumna pachana loina raga ko makhoi na train tawba lan gi dama asuki mati ko makhoi na yamna train tawroba sagol ngaktani habise aikoina kawgumsi mathangda akoina makhoi sana gumba makhoi gi luhup happy hai adu maroina akoina muslim singna makhoi gi sinaba makhoi gi di kano yellow turban akoina napung machu gi turban ko phi hai tare khoi muslim singna uriba turban akoina je masi sinei habni makhoi masi gi chamane masini aduna makhoi gi machuju masi gi chamane habni Ezekiel na jo hai 23 gi 42 da seven singna haidi masagi Arab sing je seven singni makhoi na lamangda lakpa matanda makhoi gi makokta makhoi na phajana luhup leiteng lami hai masida crown makhoi gi luhup phajana leiteng lami hana sumna hai aduga na khoina mu yengba matamda na khoina apocalyptic footnote on Revelation 9 da ngasagi Edward B. Eliot so asumna hai makhoi tarban je makhoi gi damakta di luhu makhoi gi koyet ke matam khoina tarban oina sinei abise masida mayek singne phali aduga makhoi na ubliba cap se makhoi gi tarban se khoina 15 moina makhal trangma upi hai one over other amagi matang nonjana upi hana su masida adum piri aduga Muhammad na su hai masamuna mana mam samna habje keno sal forsagi Muhammad edition unveiled hai make a point of wearing turban because it is a way of angels turban hapa habsina sargadu singi lambi gumbani aduna masi choi tawdaba yade habse masini aduna AD 622 da Muhammad na Medina changpa matanda ma turban am phange aduna hairiba mai ki ku khona turban je masigi athadi musman ni habigi ni hai ko da masigi crown se sanai adumaina yellow machugi turban do adumaina upi haina hai masimak chap chana masi muslim gi makhoi gi Arab ki lami sing asida chap chana thongi aduga yengsi makhoi gi mamai se ko their faces were the faces of men mi gi mamai mal hai mi nupi gi nupa gi mamai khena ba se khoina nupi sing de ayamna makoi chomde nupa sing de makoi chome masida gi yam khang aduna Arab sing gi thongdok phoidokpa muslim sing gi maroiba magun amadi makhoi di makoi khakpase yam saneba makoi khakpasina khoina thak yengmo matanda makhoi je nupa ne haibdo makhoi na khangeba aduga Edward Gibbon su masigi
description jimak pi ai quote tawjaroi akoina yengbiro description da masini aduna makoina arab ki nupa singje asugumna makoi gi makoi khakpa gi dama maming chale aduga makoi je masina makoi gi thawna haibdo makoi da ullibani aduga makoi gi masam su hai makoi gi masam je kamai gumna pale haiba matamda they had here like women share nupi gumna masam pale aduna muslim sing ayamna makoi matamdu da lairiba mising ayamna makoi sing je makoi gi lan mising ayamba makoi je masam khakpa do yam chanai haibni sanai masimak bible profession haiba adugi dama chap chana thungi 1 Corinthians 11 gi 14 to 15 dai nupa na masam kakpadi henko nupa na masam khakpadi ikai ningai masang ni hai nupi dadi masim makoi gi glory ni hai adubu makoi dadi madugi onatain da makoi na masam kha i habse masini aikoina kawgumsi mathangda amu yengse nongsa gi maya pale hai nongsa gi maya habse nongsa habse kaino aiba matamda nongsa habse aikoina thawna phaba yamna mang takpa khudong thiningai oiba adugumba saktamne nongsana sa tanba matamdasu makoi maya je asuki matik thawi adugumna sangdamnaribani arab ki lami sing asina makoina landaba matamda yamna thongna phaba akiba siba naba kidaba adugumna nongsana tawbugumna makoina tawi haibani Isaiah 30 gi 6 adu hai through a land of trouble and anguish from which came the lioness and lioness yamna tamthiba jadaba mafamdagi nongsa amom sing la i habni masi arab singni masi gi maram dai aduga nongsa sing gi laifam chu moroina arab ka thangnariba africa haiba mafam sing ase masi nongsa gi laifam ni haibase masini aikoina kawgumsi masina aduna Edward Gibbon su masi makhai masina aduna arab ki forces sing ge yamna nongsa gumna ko yamna tamthi aduna mang tahan bigi masak oi habdo masini masi chap chana thungi aduga makoi da mathang yengsi scorpion gi tails pale ko akoina brishik hai tare adum ai adum scorpion hai jarege ko akoina brishik ko makoina maya mamai pale hai aduna makoi gi mamai da mahu pale hai aduga makoi gi power di mi bu thamanga hatningai gi dama otningai gi dama sohanningai gi dama sakti pi hai adu akoina bible legi akoina mu yengba yai ko akoina yengba matamda makoi je Israel masa sinje kanandagi singde Deuteronomy 15 da Israel masa sinje kanabdagi singchaba matamda haidi Arabia gi desert lakpa matamda makhoi ke dohe matamda makhoi lamangda lamen to me misne linna scorpion na ko makhoi na si ising laitaba matamda adugum mafamdu da ising puthore hai ko lamangda ju ko lamhang ising laitaba mafamda haibni masi aikoina mamangda su aikoina pankrabani aduga mamai habse makhoi gi mamai da mahu pale habse aikoina yengsi Isaiah 9 gi 15 dai ko adu ahloiba misingje masina makongni aduga the prophet who teaches lies he is the tail aduga aran ba takpiba maichau singa se mamai ni habni aduna masi symbolic oibani makhoi gi scorpion gi mamai pale habdi makhoi hu pale habdi makhoi gi takpiriba prophet Muhammad na takpiriba Islam dharma na takpiriba makhoi gi doctrine se sukemati hu pale asukemati tamthi aduna maram oduna muslim gi dharma singje prithvi da asukemati tamthi je makhoi jihadi ge tawrije makhoina Allah gi mingda aikoina siba tardi thawai thadok tardi aikoi makhoi bu kanigini haibagi khola asigumba mayam tawraga makhoi gi solution do encourage tawraga nakhoina battle da landa ko nakhoina siba taragadi kaidogani nakoi sarga phangabani haibase masigi aranba thajaba asida makhoi bu lamjing duna lai habse masineba aduna makoi gi sakti di thamanga manganingai gi damuk sakti ni habse aduna ikoina sida yam palle sinawsing aduga commentary yam lai adubu masigi maramda su yam lai aduga makoina christian sing onai base yam tamthina onai christian sing mathakta makoina hatra ju ko makoida text tauba text pi da ba yanda ba chai khudingi ko makoi thawai kaningai gi damuk text pi gi damne ba makoi gi dress ju mayam dagi makoi islam sing na sepa dress tagi makoi tongan gi damni haiba aduna yam lai makoi transport su yamna nolupa makhang transport hen da sakadamni muslim makoi gi laifam da changba yaba makoina chaningba thangba tawba yaba muslim lakpa matana makoi lepkadamni yaba yamna tamthiba nyom kamro makoina semami masigi maram de koina karimta ai makhatan yam haining bani adubu haira roigi masida masini church ta changa pom tar su muslim na church ta changa ga makoi program da disturb tawda kai so ya piroi dabni abse haina makoina hai masima chap sana ko aikoina arab ta thungkre aikoina revelation 9 gi 11 12 yingna si they had a king over them makhoi mathakta
ningthau ama palami, which is the angel of the bottomless pit. Masi bottomless pit adugi mapanaidana makra aduna lu khraba dugumba adugi sargaduni, whose name in the Hebrew tongue is Abaddon. Hebrew tongue the maki mami Abaddon kawi, Greek tana Apollyon kawi haiko. Masina one who is past, behold there come two more woes. Wu amadi loy masida fifth trumpet adu loy grahamni. Makoida ningthau ama palami habse yengse. Aduga makoina Abaddon natre Apollyon. Kona Latin wahai, Greek wahai se masida piri baga magi meaning dri. Abaddon habiki meaning di destroyer habni mangtha. Apollyon habiki di one that exterminate habni. Masiju mi amabu tumna mangan ba adugumbagi thabak to masini. Adun masina tagli bidi magi minga sina tagli bidi hingcha yai tamba mi hatpada mapalai taba makoi gi ningthau ama lei habni. Aduna masini adu Mohan masina 606 AD dagi makoina haure adu masi gi matunda makoi gi matakta ningthau pande aduna Proverb 30 ki 27 da joy locus sing kaujing sing asidi makoi ningthau leite adu moina mo makoi di ben koina group oina chali habni. Aduna asmai to dana Muslim sing jo makoi gi tribe se leirami habni. Adubu koina July 27, 1929 da makoi gi luchingba ama kon ningthau ama Ottoman habisina makoi gi mathakta oirame. Aduna koina hujipu Ottoman Empire ga haribse koina history da sumasi aikoina khangnei masi symbol aikoina khangadabani. Aduna second wu mukoina 5 months hot pa habse masini akoi makhata na mu yengsi ko masi 5 months gi pero se ai makhata na mu hajara ke horan historical quote aruga. Aduga angel of the bottomless pit habsi gi Arthur masigi meaning na messenger of the bottomless pit hamni. Makoi gi messenger di kanano makoi u invisible makoi gi ningthau di kanano saitana luching ni ko. Aduna masi angel of the abyss haraga jukhanai noroki sargadut haraga jukhanai aduga sidasu masina haibi gi matung nadi magi saitan gi magi visible leader amalai ado hadiba matang sida di kanano kanda Muhammad ni habisne. The Muhammad na phangliba paw makai mangonda laidiba Kudingmak kaidoba Saitana inspire tawbani angel Gabriel inspire tawe hai tadi biblical gi matungina aikoina salamgadabani adu biblical gi oina Bible gi line gi Quran gi takpi buga yam tongale sinausung ayamana masi biblical gi manaba tarak sum makoina tongamba lambida atopa line amada Christian chije lan haningai gi damo mong da takpani habse aikoina masida andum piri aduna masi angel of the messenger kana bu khanai Prophet Muhammad bu khanai ai matam sida explain tawningai di yam lai adu bu tawroge masida aikoina andum loiraji aduga two mathang de yengasi ko aikoina 2 hard men 5 months mi bu thamanga ot nei ba habse masi gi maramda aikoi muchanasi a day have say 1 year gamane number 1434 when mamang degi nena kare danen da sunai na kare revelation da sunai na lai hanjana text se paragum si number 1434 Ezekiel 4:6 ki matuna prophecy da 1 day have say 1 year gamane aduna 5 months have say 150 years gamane ai mamang da speak kare bible candy thama have sin me kontrani sembani aduna 30 into akoi maite gi thabanji ga samani bible can gi khoi thabanji masi 30 days da semani aduna sahi samyang khai ni habni aduna sahi samyang khai mi singye ot nei gini mi singye son gini habni adoi da ko ni when did the Ottoman Empire na han ba mi bu ot nei ngai gi dama have the landa ba se kanba matam thoki habse ai khoina masi yengse aduna Edward Gibbon History of the Decline and Fall of Roman Empire chapter 64 paragraph 14 da mana mayek seng iri Madudi Masida Nakoi Pabiro screen day biro. It was on the 27th of July in 1299 of Christian era that Ottoman force invaded the territory of Nicomedia, and the singular accuracy of that seems to disclose some of the foresight of the rapid and destructive growth of the monster. Masida man have say Ottoman Empire na Nicomedia Haidi Roman territory ni Masida Han Boina aduna 27 July 1999 da mahang landai hamne masi date chema masi chapchana history da leire pure adudagi thamanga hapsan bataradi 1449 ko masida tare masigi thamanga se kon sahi samyang khai hadi masigi matam je chapchana tare adudi 27 July 1449 haidiba matam masida mokoina mibu onai gidabagi matam mase mokoina loi khare isnausing ado khoina makha ta na khoina khara amu yengse
maduni masi chap chana exact one thumkhre aduna ꯑꯩꯈꯣꯏ ꯅꯝꯕꯔ ꯔꯦꯚꯣꯂꯨꯁꯟ 9ꯒꯤ 13 to 15 ꯖꯦ ꯃꯁꯤꯕꯨ ꯄꯥꯃꯤꯟꯅꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯃꯁꯤꯅ 6 trumpet ꯍꯧꯔꯦ ꯁꯤꯅꯥꯎꯁꯤꯡ 6 trumpet ꯍꯧꯔꯕꯅꯤ ꯃꯁꯤ ꯈꯇꯪ ꯅꯩꯅꯔꯝꯖꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯇꯦꯟꯅꯤꯉꯥꯏꯒꯤꯗꯃꯛ ꯍꯟꯇꯛꯀꯤ ꯁꯔꯃꯣꯟꯁꯤꯗ ꯃꯁꯤꯅ 5th trumpet ꯇꯣ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ 6 trumpet ꯍꯧꯕꯒꯤ ꯃꯇꯝ ꯌꯦꯡꯁꯦ the sixth angel sounded and I heard the voice from the four horns of the golden altar which is before God ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯁꯅꯥꯒꯤ altar lana pung ki masi mari adudagi aina khonjel ama tarami hani taruk suba sargaduna khongba matamda saying to the angel aduda high we said the trumpet by the lose the four angels which are bound in great river Euphrates ta punduna thamliba sargadun mari adu thado hani ngo Euphrates symbolic aktani yengse and the four angels were loose sargadun mari do thadwe which were prepared for an hour haiba sargadusing thadokpa matanda makoina pung ama numit ama tha ama sahi ama for to slay the third part of man mi singi saruk ahum suba sarugodo ahum suba saruk ahum thopagi ama third part to madu manghaningai gi damang makoida matam pire haina masida mayek sengna iri akhoi yengsi masida masige time period se akhoi sidagi sembay ai padana bible de naina ba tardi golden adar ham ishong manda laiba golden adar dagi tai han biblically akhoi na yengba matanda akhoi na mamang da akhoi 90 nainadri mamang da akhoi na sergada hebrew 8:9 akhoi na paba matanda di khangane madudi sorry madudi sarga gi weba sanctuarium lai hariba sanctuary is the first holy place habsida ikoina golden altar silai hami aduna prabhu Yesu Krishna 31 AD da sire madudagi na 1844 sigi matama sem sigi ministration holy place ki ministration de tawrame aduna marum oidana sai sagadun marina kaino tawgudaba matam 6 trumpet ki matam je 1844 sigi matam je masi phawuni habse masini masida la 1844 gi mamang 6 trumpet ase loigidamni haibase aikoina masida kawrgumse adugo four angels sigi maram da aikoina yengse four angel haibase so aikoina yengba tai biblically aikoina yengba tai masi krai degi thadokna river Euphrates symbolic masigi meaning ase yengche aikoina bible da yengba targati aikoina four angels se krai da phangyam da Revelation chapter 7 aikoina mamang da nenakre ishona sagadun mari पृथ्वी के काचन मरी दा फाजन दन थमे पृथ्वी दा लान तारगा प्रभु न अनि शुभ लाटिंग मान पृथ्वी दा अनि शुभ लंजाव नत्रगा हम शुभ लंजाव थोलगा पृथ्वी असे मांग ताकन लुगेदबदो मदुदगी कंट्रोल थौनी लान खंदी अमा खंदी खुदिंग चे मखन कंट्रोल तौरी मदुगी सरगदुन मरी दो फाय अदुन मसी मदुगी मरी दुनी हाइना aina akhona biblically yengbo matam de badini makhoje matam kharagi makhoina Euphrates river da makhoina lose away maramdi kaino ishogi mi singbu onai bigi dama makhoina apostle Christian sing asibu makhoida judgment pining ai gi dama matam khara shon haibe in da bigi dama Roman empire da khoina judgment pining ai gi dama makhoje thadokpani habse khoni yengbe ai aduna kana khara na di four angels na akhona ngasagi Ottoman empire haita de sultan gi power sing achigi makhoigi mafam mari ko makhoigi messenger haitare makhoigi toan to jaga mari da makhoina lais ana haina adumaina hai adubu andom da disalagumsi ekoina masi biblical oina masini adu karigumba atopa version da ji four winds service four angel apse four winds haina hanbasu yawi masina takpadi four winds sabdi nungsit mari haibadi ekoina prithvi je masida lan thoktingai gi damaktani habje ekoina khangnai mathangda ekoina great river Euphrates asi tang nainase duga loisalase nausing masi mathangda great river Euphrates habje masi gi mai gi meaning je ekoina yengba yai masi ahamba matamda Israel da atopa Israel gi yengna ba amana makhoida landaraba matamda Euphrates river je masi phawraga adum lakne aduna masi gi boundary oi aduga ani shubadana Euphrates river je ekoina mang landareba Israel mission bu show mission mu mang tani ngai gidam landariba aduga destroying power do aduga susang da nei haina asumna palle aikone Isaiah da asumna hai Isaiah gi 17 gi 12 to 13 ko masida asumna hai aduna landaba nung sagumna ko masi achukan ba
na landa base masibu ising mayam tauba haidi river ifret kumna ko masi smaina sangdamne aduga amu yangchi Israel da ekuna landa base Iceland sine Israel da landa base masisu masiga samana sangdan therefore behold the Lord bring upon you them the waters of river ka strong and mighty hamne masini Euphrates river hamne masi porakane king of Assyria se Euphrates river kan batone nongne nusit amagumna turian lakpado masina ngak yobu fawgi lienba chatlaga loine isingna mang tahanbado adugumna sangdei ai phajaroge na khoi hena detail gi dang paro Ezra 8 ki 7 aita masini sumai tawdana Asran Porje Sumani Euphrates River na ising chaholaga Israel Masasinda Landaraga Hatpa Adi Mokoina Adugum the Sangdanay Aduna Masida Paliba Euphrates River Asisu symbolically Masina Kayibukane Aquina Roman Empire Sing Asida Arab Sing Landaraga Hatpase Masig Madam Dani Equine Revelation chapter 16 the Su Euphrates River Masig Madam the Equine and Nagani 6 Equina 7 last black in Madam da Masidadi Euphrates River Kariga Sangdanaka the Babylon Sangdamne Ishogi Mishimbu hat ot ningai gi damo hat ningai gi damo to spiritual Babylon aduga changdane masi aduga ishona prabhuna lakpagi ishogi mishing hat ningai gi damo to bo matanda prabhu jisuna ni shibu lakpana thingaga masi mokhoi masen hanaraga loibedo adumane drying of the Euphrates river aduga changdane aduna masi gi matang asi context gi matung nadi river Euphrates haina represent tawrise masi buna kariga changdane aiba matamda masi akhona Roman Empire Western Roman Empire je masida akhona Landa ningai gi damo mangta ningai gi damo tawibase masibu akhona destroying power amani haibase akhona kawgumsi aduga commandju sida piri release the four angel or four winds who are bound at river Euphrates that they might perform their work of destruction khoi mangta haningai gi sakti do madugi damaktani haibase masini is now say akhona makhada verse 15 dagina 21 bo akhona mathangi sermon ni nersi dabriba mayam da bo pi boishnu akhona description da munna yengbiu seren masigi revelation 9 je yamna explain tongna eba yamna sangbo subject ni adubo historical notes yam leibni adubo akhona sermon de khara tenjani ngai hadana ayamba historical oibo posting do aina yamna tawjadrabani aduna nakhona sermon description da yengbiu ishona tabi bu khudim mutsun hana bo pina piba oshnu bible na haram base kya gi matik chummi habse symbol piramiba symbol khudim mo chap sai habse khona kawgumsi aduna bible je khona thajaba yabani bible na haibadu gi mutun na khona samina saina mayam da apil tawjani tarbi mupung khudim da shon bo pi oshnu pathana tawse sagada lebe pa yam thagasare khona Ottoman Empire gi maram da khona khitang nainara fifth trumpet ki maram da khona makhata khitang naina khre masida nana bor pinabiu tare kutung da nana bor pinabiu bible gi prophecy je thajaba yabani paisho nana bible da hairam kudum khoi thajaduna sakadabani masigi matuni hingadamne habji maram da khangan biu asigi da muthaga chale hena session na leibang man biu prabhu yesu gi minda khomdare amen